ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ 5ꯁꯨꯕ ꯁꯔꯨꯛ꯫ ꯃꯈꯣꯏ 5ꯃꯛ ꯈꯧꯇꯛ ꯆꯥꯏ꯫ ꯅꯨꯄꯤ ꯑꯗꯨ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ 5ꯃꯛ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯦꯞꯇꯅ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯆꯝꯅ ꯀꯞꯄ ꯅꯠꯇꯦ, ꯍꯤꯛꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯕ ꯕꯨꯡꯕꯨꯡꯅ ꯈꯩꯗꯦꯝꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯨꯡꯕꯨꯡꯅ, "ꯗꯥꯗꯥ, ꯏꯁꯥꯁꯦ ꯃꯤꯔꯣꯟ ꯊꯥꯍꯨꯝ ꯁꯨꯗ꯭ꯔꯤ꯫ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯈ꯭ꯋꯥꯡꯗ ꯁꯤꯕ ꯖꯟꯇ꯭ꯔ ꯑꯁꯤꯁꯨ ꯁꯥꯔꯤ ꯇꯧꯔꯛꯏ꯫ ꯃꯩꯗꯧꯅ ꯁꯥꯔꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯍꯨꯏꯅ ꯃꯔꯣꯟ ꯑꯃ ꯀꯞꯄꯅꯤ, ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯣꯟ ꯑꯃ꯫ ꯗꯥꯗꯥ, ꯅꯨꯄꯤ ꯑꯁꯤ ꯃꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯃꯄꯥꯟꯁꯨ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯤ ꯃꯇꯥꯡꯁꯤꯗ꯫ ꯑꯩ ꯑꯃꯨꯛꯇ ꯃꯄꯥꯟ ꯊꯣꯛꯈꯤ." ꯈꯩꯗꯦꯝꯆꯥꯅ, "ꯏꯕꯣ, ꯅꯨꯄꯥ ꯃꯥꯟꯗꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ꯫ ꯀꯅꯥꯅꯣ ꯅꯪꯅ ꯀꯤꯔꯤꯁꯤ? ꯑꯩꯈꯣꯏ 5ꯒ ꯃꯍꯥꯛ ꯃꯊꯟꯇꯒ ꯈꯨꯀꯟ ꯄꯥꯡꯒꯟꯕꯁꯨ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ꯫ ꯃꯤ ꯑꯣꯏꯔꯦ, ꯂꯥꯏ ꯑꯣꯏꯔꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯁꯤ." ꯕꯨꯡꯕꯨꯡꯅ, "ꯇꯥꯗ ꯍꯣꯏꯁꯤꯗꯦꯕꯀꯣ, ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯗꯥꯗꯥ, ꯑꯩꯗꯤ ꯆꯤꯠ ꯇꯧꯔꯦ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯣꯕ." ꯈꯩꯗꯦꯝꯆꯥꯅ, "ꯀꯤꯒꯟꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤ? ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ ꯌꯥꯗ꯭ꯔꯣ?" ꯕꯨꯡꯕꯨꯡꯅ, "ꯗꯥꯗꯥ, ꯑꯩ ꯌꯥꯗ꯭ꯔꯦꯕ, ꯑꯩ ꯌꯥꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯡꯕꯨꯡꯗꯤ ꯃꯈꯣꯏ 5ꯒꯤ ꯇꯨꯡꯗ ꯂꯩꯊꯍꯧꯔꯤ꯫ ꯃꯄꯥꯜ ꯊꯣꯛꯀꯗꯕꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ 5 ꯑꯗꯨꯗꯤ ꯕꯨꯡꯕꯨꯡꯅ ꯈꯣꯟꯊꯥꯡ ꯄꯤꯛꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯆꯨꯡꯕ ꯅꯠꯇꯦ, ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯆꯠꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯕꯨꯡꯕꯨꯡꯗꯤ ꯂꯩꯊꯍꯧꯔꯦ ꯇꯨꯡꯗ꯫ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯃꯥꯡꯗ ꯂꯦꯞꯇꯅ ꯆꯠꯈ꯭ꯔꯤ꯫ ꯕꯨꯡꯕꯨꯡꯒ ꯂꯥꯞꯅꯔꯤ꯫ ꯕꯨꯡꯕꯨꯡ ꯃꯄꯥꯜ ꯊꯣꯛꯅꯤꯡꯂꯕꯁꯨ ꯀꯤꯕꯒꯤ ꯃꯌꯥꯏꯅ ꯃꯄꯥꯜ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯥꯔꯛꯂꯣꯝ ꯑꯗꯨꯗ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯃꯨꯛ ꯉꯁꯥꯏ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯁꯥ ꯃꯩꯅꯨꯡꯗꯒꯤ ꯑꯣꯟꯊꯔꯛꯄ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯗ ꯁꯪꯁꯪꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯐꯖꯕꯒ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ꯫ ꯕꯨꯡꯕꯨꯡꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯀꯩꯅꯣꯅꯦ, ꯇꯣ ꯈ꯭ꯌꯥꯎ ꯑꯃꯨꯛ ꯆꯨꯡꯕ ꯍꯧꯔꯛꯂꯤꯁꯤꯅ? ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ, ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯩꯁꯥ ꯂꯥꯡꯉꯦ ꯇꯧꯔꯤꯁꯦ." ꯃꯄꯥꯜ ꯊꯣꯛꯄ ꯑꯗꯨ ꯎꯆꯤꯟꯅ ꯂꯣꯏꯔꯤ꯫ ꯅꯥꯔꯛꯂꯣꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨ ꯕꯨꯡꯕꯨꯡꯅ ꯎꯔꯛꯏ꯫ ꯑꯃꯨꯕ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯕꯨꯡꯕꯨꯡꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯨꯡꯕꯨꯡꯗꯤ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯤ꯫ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯅ ꯃꯈꯨꯠ 2 ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯕꯨꯡꯕꯨꯡꯗ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯜꯂꯛꯏ꯫ ꯕꯨꯡꯕꯨꯡ ꯑꯗꯨ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯤ꯫ "ꯍꯨꯏꯃꯥ!" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕ ꯆꯦꯜꯂꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯁꯨ ꯀꯔꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯈꯣꯏ 5 ꯑꯗꯨꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯂꯝꯗꯦ꯫ ꯕꯨꯡꯕꯨꯡꯅ, "ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ꯫ ꯑꯩ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯄꯣꯠꯂꯣꯏꯕꯒ ꯑꯩ ꯑꯃꯠꯇ ꯌꯥꯎꯖꯔꯣꯏꯒꯦ꯫ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯒꯦ, ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯒꯦ꯫ ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯨꯏꯃꯥ! ꯑꯩꯒꯤ ꯖꯟꯇ꯭ꯔ ꯑꯁꯤꯁꯨ ꯃꯩ ꯍꯧꯒꯩ ꯁꯥꯔꯤ꯫ ꯎꯟꯁꯥꯒ ꯄꯛꯅꯕꯗ ꯃꯩ ꯍꯧꯒꯩ ꯁꯥꯔꯤꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯑꯩ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯒꯦ꯫ ꯌꯨꯝꯁꯨ ꯌꯥꯝꯅ ꯂꯥꯞꯅꯗ꯭ꯔꯤ꯫ ꯑꯩ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯒꯦ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ꯫ ꯀꯔꯤꯒꯤ ꯏꯔꯨꯖꯕ?" ꯕꯨꯡꯕꯨꯡ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏ 5 ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯂꯨꯕꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕꯒ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯃꯇꯝ ꯃꯥꯡꯍꯟꯕ ꯆꯨꯝꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅꯃꯛ ꯆꯪꯁꯤꯜꯂꯒꯦ ꯂꯦꯞꯄꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯀꯥꯞ ꯀꯟꯅ ꯊꯥꯡꯖꯤꯜꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯦꯛꯇ ꯂꯥꯞꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯟꯕ ꯅꯛꯁꯤꯟꯕꯗꯤ ꯄꯥꯛ ꯍꯦꯛ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯀꯔꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯈꯣꯏꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯆꯠꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ?
ꯃꯪꯗ ꯄꯣꯠꯂꯣꯏꯅꯕ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯒ ꯃꯥꯏꯕ ꯍꯩꯇꯣꯟꯒ ꯑꯁꯣꯝꯗ ꯁꯤꯡ ꯉꯥꯏꯕꯗ ꯊꯋꯥꯏ ꯊꯥꯗꯧꯔꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯑꯁꯣꯝꯗꯗꯤ ꯃꯩ ꯑꯗꯨꯅ ꯂꯦꯞꯇꯅ ꯆꯥꯛꯄꯅ ꯑꯁꯤꯕ ꯑꯗꯨꯗꯤ ꯃꯁꯥ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯇꯨꯝꯗꯦ꯫ ꯈꯣꯝꯗꯣꯟꯁꯨ ꯃꯁꯥ ꯃꯎ ꯐꯩ, ꯃꯤ ꯋꯥꯡ ꯆꯥꯎꯏ, ꯑꯗꯨꯅ ꯁꯤꯡ ꯑꯗꯨꯅ ꯀꯣꯟꯅꯔꯝꯗꯦ꯫ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯇꯨꯝꯗꯦ꯫ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥꯏꯅ ꯉꯥꯏꯅ ꯌꯨ ꯊꯛꯄ ꯍꯧꯔꯛꯏ꯫ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯋꯥꯕꯅ ꯄꯣꯠꯂꯣꯏꯕ ꯑꯁꯤ ꯁꯣꯏꯗꯅ ꯅꯣꯡꯉꯥꯟꯕ ꯇꯥꯔꯦ ꯈꯜꯂꯤ꯫ ꯂꯨꯈꯣꯏꯅ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯁꯦ ꯃꯪꯒꯨꯝꯕ ꯄꯣꯠꯂꯣꯏꯕꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯎꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯁꯤꯡꯃꯣꯟ ꯃꯈꯥꯏ ꯑꯃꯠꯇ ꯂꯧꯔꯨꯁꯨ ꯆꯠꯈꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯁꯤꯡꯅ ꯅꯟꯈ꯭ꯔꯕꯔꯥ ꯈꯪꯗꯦ꯫ ꯑꯣꯟꯊꯣꯛꯄ ꯁꯣꯏꯗ꯭ꯔꯤ, ꯁꯤꯡꯅ ꯅꯜꯂꯝꯃꯅꯤ꯫ ꯁꯣꯏꯗ꯭ꯔꯦꯗꯣ, ꯉꯁꯤꯗꯤ ꯄꯣꯠꯂꯣꯏꯕꯁꯦ ꯅꯣꯡꯉꯥꯟꯕ ꯇꯥꯔꯦ꯫ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯦ, ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ, ꯑꯁ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯉꯁꯤꯗꯤ ꯋꯥꯔꯝꯂꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯃꯆꯥ ꯑꯃꯠꯇ ꯄꯥꯏꯁꯤꯟꯕꯤꯌꯣ, ꯈꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯣ, ꯑꯋꯥꯕ ꯈꯔ ꯐꯅꯤ꯫ ꯍꯩꯇꯣꯟꯅ ꯏꯕꯨꯡꯉꯣ ꯀꯥꯏꯗꯒꯤꯅꯣ, ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯖꯔꯣꯏ꯫ ꯂꯨꯈꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ, ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯄꯪꯈ꯭ꯔꯤꯗꯀꯣ, ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯎꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯉꯥꯈꯛ ꯇꯔꯛ ꯂꯩꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯑꯃꯨꯛ ꯄꯥꯎ ꯇꯝꯂꯨꯗꯣꯏꯅꯣ? ꯄꯥꯎ ꯇꯝꯂꯨꯒꯗꯕꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ꯫ ꯃꯥꯏꯕꯁꯨ ꯌꯨ ꯊꯛꯄ ꯌꯥꯏ, ꯕꯦꯕꯥꯔ ꯀꯥꯏ ꯍꯥꯏꯗꯤ ꯈꯟꯕꯤꯅꯨ ꯑꯣꯖꯥ ꯃꯥꯏꯕ꯫ ꯉꯁꯤꯗꯤ ꯈꯗꯥꯡ ꯑꯁꯦ ꯈꯔ ꯑꯗꯨꯛ ꯊꯥꯗꯖꯔꯒꯦ꯫ ꯍꯩꯇꯣꯟꯁꯨ ꯍꯣꯏꯗ ꯍꯩ, ꯑꯁꯨꯛ ꯋꯥꯕ ꯋꯥꯡꯂꯩ ꯑꯁꯤꯕꯨ ꯊꯛꯇꯅ ꯇꯣꯛꯀꯗ꯭ꯔꯥ? ꯑꯋꯥ ꯑꯅꯥ ꯀꯣꯛꯍꯟꯕ ꯉꯝꯂꯤꯕꯣ? ꯊꯛꯁꯤ ꯉꯥꯏꯗꯅ꯫ ꯏꯕꯣ, ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯤꯡꯅ ꯅꯜꯂꯝꯃꯅꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯋꯥꯕꯁꯤ ꯐꯅꯕ ꯍꯦꯛ ꯊꯛꯆꯤꯜꯂꯒꯦ꯫ ꯀꯗꯥꯏ ꯊꯛꯂꯕꯗꯤ ꯃꯆꯥ ꯊꯛꯂꯔꯣꯏꯒꯦ, ꯑꯆꯧꯕ ꯑꯣꯏꯅ ꯊꯛꯂꯒꯦ꯫ ꯑꯗꯨꯝꯅ ꯃꯥꯏꯕ ꯍꯩꯇꯣꯟ ꯅꯍꯥꯒ ꯑꯣꯏꯕꯒ ꯁꯤꯟꯐꯝꯅ ꯃꯥꯏꯕ ꯁꯥꯖꯔꯕꯁꯨ ꯃꯍꯥꯛ ꯌꯨꯒꯤ ꯃꯌꯥꯏꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯈꯟꯊꯍꯧꯗ ꯌꯨ ꯑꯗꯨ ꯊꯛꯆꯤꯜꯂꯤ꯫ ꯌꯨ ꯑꯗꯨꯒꯤ ꯅꯤꯁꯥꯅ ꯃꯀꯣꯛ ꯑꯗꯨ ꯂꯩꯈꯠꯂꯛꯏ꯫ ꯌꯨ ꯉꯥꯎꯕꯁꯤ ꯂꯥꯏ ꯇꯤꯟꯅꯁꯨ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅꯕ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯛꯄꯒ ꯀꯤꯕꯁꯨ ꯐꯅꯕ ꯊꯛꯆꯤꯜꯂꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯁꯨ ꯌꯨꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯌꯨ ꯑꯗꯨꯗ ꯏꯔꯣꯏꯗꯦꯗ ꯈꯥꯛꯏ ꯃꯁꯥꯁꯤꯡ ꯑꯗꯨ꯫ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄ ꯆꯠꯅꯕꯤꯅꯣ? ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯒ ꯄꯣꯠꯂꯣꯏꯔꯤꯕ, ꯑꯁꯤ ꯑꯅꯥ ꯅꯪꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯗꯥꯏꯇ ꯄꯨꯗꯨꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯪꯊꯣꯡ ꯊꯤꯡꯒꯗꯕ ꯃꯥꯏꯕ ꯑꯗꯨꯅ ꯂꯨꯆꯤꯡꯂꯒ ꯑꯆꯣꯞ ꯑꯔꯦꯡ ꯈꯪꯗꯕ ꯃꯈꯩ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯆꯥꯁꯤꯜꯂꯒ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕꯒꯤ ꯐꯜ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯥꯏꯕ ꯍꯩꯇꯣꯟ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯏ꯫ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯗ ꯊꯣꯏꯅ ꯅꯥꯆꯨꯡꯗ꯭ꯔꯤ꯫ ꯁꯤꯡ ꯑꯗꯨ ꯂꯦꯞꯇꯅ ꯆꯥꯛꯄꯅ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯜꯂꯝꯕ ꯁꯤꯡ ꯑꯗꯨꯁꯨ ꯂꯦꯞꯇꯅ ꯆꯥꯛꯄꯅ ꯑꯁꯤꯕ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯇꯨꯝꯃꯨ ꯌꯥꯗꯕꯅ ꯑꯃꯨꯛ ꯀꯣꯟꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯤꯕ ꯑꯗꯨ ꯐꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯃꯈꯨꯠ ꯅꯥꯝꯃ ꯌꯦꯠ ꯊꯪꯕ ꯑꯗꯨꯗꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯤ꯫ ꯑꯣꯏ ꯊꯪꯕ ꯑꯗꯨꯅ ꯁꯔꯨ ꯑꯣꯏꯅ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯩꯇꯣꯟꯗꯤ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯩꯇꯣꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯑꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯍꯩꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯉꯥꯎꯔꯝꯕꯒ ꯂꯣꯏꯅ ꯍꯜꯂꯤ꯫ ꯃꯈꯖꯥꯏ ꯅꯥꯝꯃ ꯑꯃ ꯉꯛꯁꯪ ꯉꯥꯡꯉꯤ꯫ ꯍꯩꯇꯣꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯖꯥꯏ ꯅꯥꯝꯃ ꯑꯗꯨ ꯐꯣꯡ ꯐꯣꯡ ꯁꯥꯔꯝꯃꯤ꯫ ꯀꯅꯥꯅꯣ? ꯑꯩꯒꯤ ꯈꯖꯥꯏꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯅꯥꯅꯣ ꯈꯨꯄꯥꯛꯅ ꯑꯗꯨ ꯀꯟꯅ ꯊꯥꯔꯤꯗꯣ? ꯀꯅꯥꯅ ꯇꯧꯅꯕ ꯃꯆꯠꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯔꯤꯕꯅꯣ? ꯈꯨꯄꯥꯛ ꯊꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ? ꯍꯩꯇꯣꯟ ꯌꯨꯒ ꯈꯔ ꯉꯥꯡꯅꯤꯡꯕ ꯀꯌꯥ ꯂꯦꯞꯇꯅ ꯃꯆꯤꯟ ꯑꯗꯨꯗ ꯉꯥꯡꯉꯛꯏ꯫ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯗꯤ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯂꯣꯡꯈꯠꯄ ꯌꯥꯎ ꯃꯀꯣꯛ ꯃꯃꯩ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ꯫ ꯑꯁꯤꯕ ꯑꯗꯨꯅ ꯃꯩꯊꯛ ꯑꯗꯨꯗ ꯀꯣꯡꯈꯠꯂꯒ ꯐꯝꯃꯒ ꯂꯩꯕ ꯑꯗꯨ ꯎꯔꯤ꯫ ꯌꯨꯒ ꯉꯥꯎꯔꯤ꯫ ꯍꯩꯇꯣꯟ ꯉꯥꯡꯅꯤꯡꯉꯥꯡꯂꯣꯏ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯆꯦꯠ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯏ꯫ ꯍꯩꯇꯣꯟꯅ ꯀꯩꯗꯧꯔꯦ ꯈꯣꯝꯗꯣꯟ ꯏꯕꯦꯝꯃ, ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯔꯗꯤ? ꯅꯪꯁꯨ ꯋꯥꯔꯦꯍꯦ, ꯑꯩꯈꯣꯏ ꯇꯔꯨꯛꯁꯦ ꯋꯥꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯦ ꯇꯧꯔꯤꯁꯤ꯫ ꯁꯤꯡ ꯂꯧ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯁꯤꯡꯅ ꯅꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯈꯣꯝꯗꯣꯟ ꯏꯕꯦꯝꯃ, ꯅꯪꯁꯨꯅꯦ ꯐꯔꯛꯇꯤ ꯌꯥꯝ ꯇꯥꯏꯍꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯁꯤꯍꯧꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯁꯤꯔꯤꯕ ꯑꯁꯤꯕꯣ꯫ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯋꯥꯅꯔꯤ꯫ ꯍꯩꯇꯣꯟ ꯑꯗꯨ ꯉꯥꯎꯔꯤ꯫ ꯉꯥꯡꯂꯣꯏ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯂꯨꯈꯣꯏꯁꯨ ꯍꯩꯇꯣꯟ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯨꯈꯣꯏ ꯃꯃꯤꯠꯇ ꯎꯔꯤ ꯑꯁꯤꯕ ꯑꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯡꯈꯠꯂꯛꯇꯨꯅ ꯐꯝꯃꯒ ꯂꯩꯕ ꯑꯗꯨ꯫ ꯂꯨꯈꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯏꯆꯟ ꯈꯣꯝꯗꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏꯔꯦ꯫ ꯏꯆꯟ ꯈꯣꯝꯗꯣꯟꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯤꯡꯉꯥꯏ ꯆꯥꯎꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ,
ꯃꯩꯊꯛꯇꯒ ꯐꯝꯂꯤꯕ ꯏꯆꯟ ꯈꯣꯝꯗꯣꯟꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯍꯩꯗ꯭ꯔꯦꯝꯅꯤ ꯁꯤꯡ ꯂꯧꯕ ꯆꯠꯈꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯀꯥꯟꯅꯔꯣꯏ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯀꯗꯧꯔꯤ ꯑꯁꯤꯕꯁꯦ ꯄꯣꯠꯂꯣꯏꯅꯕ ꯇꯧꯔꯁꯤ ꯃꯃꯨꯠ ꯇꯥꯅ ꯃꯁꯥ ꯑꯁꯤ ꯇꯨꯝꯒꯦꯔꯥ ꯇꯨꯝꯃꯣꯏꯒꯦꯔꯥ ꯑꯩꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯒꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏ ꯑꯗꯨ ꯌꯨ ꯉꯥꯎꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯍꯧꯗꯣꯛꯂꯒ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯀꯟꯈꯤꯕꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯇꯥꯅꯔꯤ ꯑꯗꯨꯒ ꯌꯣꯄꯥꯛ ꯑꯃꯃꯝ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯇꯨꯝꯕ ꯉꯝꯗꯕ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯌꯣꯄꯥꯛ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯌꯥꯟꯊꯠꯂꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯤ ꯑꯗꯨꯒ ꯃꯩꯅꯨꯡ ꯑꯗꯨꯗ ꯊꯥꯗꯔꯛꯏ ꯇꯨꯝꯕ ꯉꯝꯗ꯭ꯔꯕ ꯁꯔꯨꯛ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯄꯣꯠꯂꯣꯏꯗ꯭ꯔꯤ ꯌꯨꯒꯤ ꯃꯌꯥꯏꯅ ꯑꯁꯤꯕ ꯑꯗꯨ ꯆꯥꯛꯄꯣꯏ ꯆꯥꯛꯇꯕꯣꯏ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯁꯔꯨꯛ ꯍꯛꯆꯥꯡꯒꯤ ꯆꯥꯛꯇꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯝꯖꯤꯟꯈ꯭ꯔꯤ ꯃꯩꯇꯥꯟ ꯎꯠꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯐꯖꯅ ꯇꯥꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯪꯁꯤꯜꯂꯤ ꯄꯣꯠꯂꯣꯏꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯀꯗꯧꯔꯤ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯁꯤ ꯊꯣꯡ ꯊꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯊꯣꯡ ꯊꯤꯡꯕ ꯍꯥꯏꯅꯕ ꯑꯗꯨ ꯊꯧꯔꯝ ꯑꯗꯨ ꯍꯧꯒꯗꯧꯔꯤ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯅꯕ ꯍꯩꯇꯣꯟ ꯌꯨꯁꯨ ꯉꯥꯎꯔꯤ ꯃꯆꯤꯟꯗ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯑꯃꯠꯇ ꯁꯣꯟꯗꯦ ꯃꯪ ꯑꯗꯨꯕꯨ ꯁꯪꯕ ꯂꯥꯏ ꯑꯁꯤꯕꯕꯨ ꯉꯥꯛꯇꯨꯅ ꯂꯩꯕ ꯂꯥꯏ ꯑꯗꯨꯕꯨ ꯐꯖꯅ ꯇꯥꯏꯅꯒꯗꯕ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯆꯤꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯆꯤꯟꯗꯒꯤ ꯑꯁꯤ ꯑꯅꯥꯒꯤ ꯊꯕꯛ ꯇꯣꯛꯄꯤꯔꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯅꯥꯅꯕꯨ ꯄꯨꯊꯥꯡꯕ ꯉꯝꯖꯒꯦ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯐꯥꯎꯕ ꯄꯨꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯋꯥꯕꯅ ꯂꯣꯏꯔꯤ ꯈꯔꯕꯨ ꯄꯨꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯗ ꯂꯨꯈꯣꯏꯅ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯟꯇ꯭ꯔ ꯑꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯇꯥꯗ꯭ꯔꯤ ꯑꯅꯧꯕ꯭ꯔꯥ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤꯗꯤ ꯑꯩꯁꯨ ꯍꯩꯅꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯌꯥꯝꯅ ꯍꯩꯀꯣ ꯑꯅꯧꯕ ꯍꯥꯏꯕꯕꯨ ꯄꯨꯔꯥ ꯑꯅꯧꯕꯅꯤ ꯍꯩꯇꯣꯟꯅ ꯃꯌꯦꯛꯅꯤꯅ ꯃꯌꯦꯛ ꯀꯩꯗꯧꯕꯒꯤ ꯀꯣꯏꯊꯣꯛꯅ ꯑꯁꯥꯡꯕ ꯂꯥꯏꯔꯣꯟ ꯁꯤꯖꯤꯟꯅꯔꯨꯅꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯤꯁꯨ ꯂꯥꯏꯁꯨ ꯑꯅꯤꯃꯛ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯆꯪꯏ ꯑꯁꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯂꯥꯏꯕ ꯂꯥꯏꯔꯣꯟ ꯌꯥꯔꯤꯈꯩ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯏ ꯂꯨꯈꯣꯏꯅ ꯆꯨꯝꯈ꯭ꯔꯦꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩꯗ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤꯠꯇꯤ ꯑꯃꯠꯇ ꯐꯥꯎꯕ ꯁꯤꯠꯇꯦ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯨꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯃꯩ ꯊꯥꯕꯗ ꯌꯥꯎꯈꯤꯕ ꯆꯥꯟꯗꯨꯋꯥ ꯑꯗꯨ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯝꯕ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯂꯨꯈꯣꯏꯅ ꯏꯅꯥꯎꯁꯥ ꯊꯋꯥꯏ ꯍꯤꯡꯅꯕ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯆꯦꯟꯈ꯭ꯔꯤ ꯈꯥ ꯋꯥꯡ ꯈꯪꯗꯕ ꯃꯈꯩ ꯌꯨ ꯉꯥꯎꯔꯝꯕꯒꯤ ꯅꯤꯁꯥꯒ ꯄꯨꯝꯅꯃꯛ ꯍꯟꯈ꯭ꯔꯤ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯍꯣ ꯏꯃꯥ ꯀꯅꯥꯅꯕꯨ ꯍꯧꯅꯒꯦ ꯑꯍꯥꯡꯕꯗ ꯆꯟꯗꯨꯋꯥ ꯄꯥꯏꯕ ꯑꯁꯤꯕꯨ ꯑꯁ ꯃꯇꯥ ꯑꯃꯅꯤ ꯑꯩ ꯃꯪꯊꯣꯡ ꯊꯤꯡꯕꯒ ꯂꯥꯏꯔꯤ ꯑꯗꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯌꯥꯡꯀꯣꯛ ꯑꯃꯅ ꯃꯅꯤꯡꯗ ꯎꯃꯥꯏꯒꯤ ꯃꯑꯣꯡꯗ ꯐꯠ ꯂꯥꯎꯅ ꯀꯜꯂꯛꯏ ꯃꯥꯏꯕ ꯍꯩꯇꯣꯟ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯏ ꯃꯥꯡꯊꯣꯡ ꯑꯗꯨ ꯊꯤꯡꯂꯝꯗ꯭ꯔꯤ ꯑꯁꯤꯕ ꯃꯩ ꯊꯥꯔꯝꯕ ꯑꯗꯨꯗꯒꯤ ꯈꯣꯝꯗꯣꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯈꯪꯒꯅꯤ ꯅꯈꯣꯏ ꯂꯣꯏꯅ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯗꯣꯝꯕꯤꯁꯤꯡꯉꯤ ꯈꯨꯜ ꯂꯩꯀꯥꯏ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯀꯞꯇꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡ ꯊꯪꯅ ꯑꯗꯨꯃꯛ ꯇꯥꯅꯔꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯂꯤ ꯃꯁꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯉꯤ ꯑꯗꯨꯅ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯆꯠꯄ ꯑꯗꯨ ꯍꯟꯗꯛꯇꯤ ꯆꯥꯅꯅ ꯀꯧꯔꯒ ꯂꯦꯞꯂꯤ ꯈꯥꯏꯗꯦꯝ ꯆꯥꯅ ꯍꯣꯏ ꯉꯥꯏꯈꯣ ꯀꯩ ꯅꯨꯄꯤꯅꯣ ꯅꯪꯕꯨ ꯃꯇꯝꯅꯒ ꯐꯠꯇꯕ ꯑꯁꯤꯗ ꯑꯃꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯥꯊꯟꯗ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯔꯝꯂꯣꯏ ꯀꯅꯥꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯤꯕꯅꯤ ꯅꯪꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯑꯕꯣꯁꯅꯥꯅ ꯅꯪꯕꯨꯅꯤꯅꯦ ꯍꯥꯏꯔꯤꯁꯤ ꯅꯃꯥꯏꯗꯨ ꯑꯁꯣꯟꯗ ꯑꯣꯟꯊꯣꯔꯛꯎ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯅꯁꯛꯇꯨ ꯌꯦꯡꯒꯦ ꯅꯆꯤꯟꯗꯨ ꯄꯥꯟꯗ꯭ꯔꯣ ꯃꯤꯅ ꯉꯥꯡꯂꯒ ꯈꯨꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯅꯪꯕꯨ ꯃꯤꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯃꯨꯅꯦ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝꯅ ꯑꯕꯣꯆꯥꯅ ꯈꯥꯏꯗꯦꯝ ꯆꯥꯅꯒ ꯍꯥꯏꯕ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯡ ꯍꯜꯂꯒ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯜꯂꯛꯏ ꯃꯃꯥꯏꯗꯤ ꯁꯨꯡꯑꯣꯟ ꯑꯣꯟꯊꯣꯔꯛꯇꯦ ꯇꯣꯝꯕꯤ ꯃꯆꯥ ꯖꯥꯗꯨꯃꯅꯤ ꯈꯥꯏꯗꯦꯝꯆꯥ ꯑꯕꯣꯁꯅꯥ ꯃꯈꯣꯏ ꯃꯔꯤꯅ
ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯃꯅꯤꯡ ꯍꯜꯂꯒ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥꯡꯅꯩ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯖꯥꯗꯨꯃꯅꯤꯒ ꯇꯣꯝꯕꯤ ꯃꯆꯥꯒꯗꯤ ꯅꯤꯁꯥ ꯈꯔ ꯍꯟꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ꯫ ꯃꯁꯥꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯆꯤꯡꯅꯕ ꯑꯗꯨ ꯐꯥꯎꯔꯛꯄ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯌꯦꯡꯂꯒ ꯆꯦꯟꯈ꯭ꯔꯤ꯫ ꯏꯇꯥꯎ ꯑꯅꯤ, ꯇꯥꯔꯤꯕ꯭ꯔꯥ? ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ, ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯁꯦ ꯂꯥꯏꯔ ꯄꯨꯠꯂ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯅꯕꯨ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯍꯜꯂꯒ ꯀꯅꯥꯅ ꯂꯥꯛꯄ ꯍꯧꯅꯒꯦ? ꯆꯦꯜꯍꯧꯔꯁꯤꯅꯦ ꯅꯣꯏꯕꯣ꯫ ꯑꯕꯣꯁꯅꯥꯅ ꯀꯤꯒꯟꯈ꯭ꯔꯦ, ꯅꯈꯣꯏ ꯑꯅꯤꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ꯫ ꯑꯩ ꯌꯥꯎꯔꯤ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏꯒꯤ ꯏꯙꯧꯗꯣ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯄꯤꯁꯛ ꯍꯥꯏꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯏꯙꯧꯅ ꯑꯩꯉꯣꯟꯗ ꯁꯔꯤꯠ ꯁꯔꯥ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯤ ꯑꯣꯏꯔꯦ, ꯂꯥꯏ ꯑꯣꯏꯔꯦ, ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯖꯟꯕ ꯌꯥꯔꯣꯏ꯫ ꯖꯥꯗꯨꯃꯅꯤꯅ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯏꯇꯥꯎ ꯇꯣꯝꯕꯤ ꯃꯆꯥꯒ ꯑꯩꯒꯗꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯤ ꯑꯁꯤꯒ ꯃꯨꯛꯅꯥ ꯂꯣꯡꯊ꯭ꯔꯣꯛ ꯆꯠꯍꯧꯔꯣ, ꯑꯣꯟꯊꯣꯛꯄ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯃꯆꯥꯒ ꯖꯥꯗꯨꯃꯅꯤꯒꯗꯤ ꯃꯌꯨꯝ ꯌꯧꯅꯕ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯑꯃꯝꯕ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯤ꯫ ꯑꯕꯣꯁꯅꯥꯒ ꯈꯩꯗꯦꯝ ꯆꯥꯒꯗꯤ ꯑꯃꯝꯕ ꯑꯗꯨꯗ ꯃꯨꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯃꯅꯤꯡ ꯍꯜꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯅꯕ, ꯃꯤꯠꯀ ꯆꯥꯟꯅꯕ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨ ꯉꯧꯔꯣꯛ ꯉꯧꯕ, ꯃꯤꯠ ꯑꯅꯤꯈꯛ ꯄꯥꯡꯂꯝꯃꯤ꯫ ꯃꯆꯤꯟ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗꯦ, ꯃꯅꯥꯇꯣꯟꯁꯨ ꯄꯥꯜꯂꯝꯗ꯭ꯔꯤ, ꯃꯁꯥ ꯑꯗꯨ ꯏ ꯊꯥꯡꯂꯝꯗꯦ꯫ ꯑꯅꯤ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯟꯊꯔꯛꯏ꯫ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯗꯤ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯌꯧꯔꯛꯏ, ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ꯫ ꯑꯗꯨꯕꯨ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯂꯝꯕꯤꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯈꯩꯗꯦꯝ ꯆꯥꯒ ꯑꯕꯣꯁꯅꯥꯒ ꯑꯗꯨ ꯌꯨꯝ ꯌꯧꯅꯕ ꯄꯨꯔꯛꯏ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ, ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯍꯥꯠꯂ ꯆꯥꯅꯅ ꯃꯃꯥꯟꯅꯕꯤ 5 ꯑꯁꯤꯅ ꯆꯪꯗꯨꯅ ꯈꯣꯝꯗꯣꯟꯕꯨ ꯍꯥꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯊꯟꯇ ꯁꯤꯖꯔꯤꯕ꯭ꯔꯥ? ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯈꯣꯝꯗꯣꯟꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯈꯤꯕ, ꯀꯔꯝꯕ ꯂꯪꯂꯥ ꯂꯟꯖꯤꯡ ꯐꯪꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 5 ꯑꯗꯨ ꯀꯧꯈꯠꯂꯛꯏ꯫ ꯂꯩꯍꯥꯎꯁꯨ ꯌꯥꯎꯔꯤ, ꯐꯖꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯉꯝꯂꯤ꯫ ꯄꯥꯜꯍꯩꯕꯤꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯁꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯔꯥꯏ ꯑꯃ ꯇꯥꯔꯤ, ꯃꯈꯣꯏ ꯂꯥꯟꯗꯦ, ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯕ꯫ ꯂꯩꯍꯥꯎꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯈꯣꯝꯗꯣꯟꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯈꯜꯂꯨꯕꯗ, ꯑꯗꯨꯝꯅ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯑꯃꯨꯛ ꯋꯥ ꯂꯥꯎꯔꯛꯏ꯫ ꯉꯔꯥꯡ ꯄꯣꯠꯂꯣꯏꯕ ꯌꯥꯎꯅ ꯆꯠꯈꯤꯕ ꯈꯩꯗꯦꯝ ꯆꯥꯒ ꯑꯕꯣꯁꯅꯥꯒ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯃꯍꯩ ꯂꯥꯡꯅꯔꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ, ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯗꯤ ꯃꯈꯣꯏ 11ꯅꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯒ ꯑꯅꯤ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯃꯈꯣꯏ 9 ꯑꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯤ, ꯃꯤꯉꯣꯟꯗ ꯇꯝꯕꯗ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯗꯨꯒ ꯄꯣꯠꯂꯣꯏꯕ ꯑꯗꯨꯁꯨ ꯐꯖꯅ ꯄꯣꯠꯂꯣꯏꯈꯤꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯤ ꯂꯦꯞꯅꯔꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯃꯤꯆꯤ ꯊꯛ ꯈꯠꯂꯤ꯫ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯂꯔꯣꯏꯁꯤ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯤꯆꯤ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯪꯗ ꯄꯣꯠꯂꯣꯏꯕ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯌꯥꯎꯕ ꯃꯈꯩ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯗꯨꯅ ꯀꯧꯈꯠꯂꯛꯏ꯫ ꯃꯈꯣꯏ 9 ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯤ, ꯌꯨ ꯐꯥꯎꯕ ꯊꯛꯄ ꯉꯝꯃꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯈꯣꯏ 9 ꯑꯗꯨꯅ ꯆꯤꯟꯈꯨꯝ ꯃꯥꯟꯅꯔꯕꯅꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ, ꯀꯨꯞꯊꯅ ꯍꯪꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯅꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯈꯨꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯥꯏꯕ ꯍꯩꯇꯣꯟ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ, ꯌꯥꯝꯅ ꯍꯩꯁꯤꯡꯕꯁꯨ ꯅꯠꯇꯦ, ꯑꯈꯪ ꯑꯩ ꯁꯥꯕ ꯈꯛꯇꯅꯤ꯫ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯁꯟꯅꯩ, ꯃꯇꯥꯡ ꯌꯥꯗꯗꯨꯅ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯑꯩꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯏꯁꯥ ꯑꯁꯤ ꯌꯥꯝꯅꯗꯤ ꯋꯥꯔꯕꯅꯤ꯫ ꯊꯧ ꯌꯥꯝꯕ ꯑꯁꯤꯗ ꯍꯣꯏꯗꯍꯩ, ꯃꯥꯏꯕ ꯑꯩꯒꯤ ꯏꯊꯧꯕꯨ ꯇꯧꯗꯨꯅ ꯇꯣꯛꯏ ꯍꯥꯏꯕ꯭ꯔꯥ? ꯃꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯉꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯤ꯫ ꯍꯩꯇꯣꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯊꯤꯕꯣꯡ ꯂꯥꯎ, ꯊꯤꯕꯣꯡ ꯆꯥꯎꯁꯤꯡꯁꯤ ꯉꯔꯥꯡꯗꯤ ꯌꯨ ꯈꯔꯨꯡ ꯑꯃꯗꯤ ꯊꯛꯈ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯈꯔꯨꯡꯗ ꯂꯨꯞꯄ ꯁꯥ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯕꯅꯤꯅ ꯉꯥꯎꯗꯨꯅ ꯋꯥꯟꯊꯔꯤꯕꯅꯤ꯫
ꯑꯩ ꯐꯥꯎꯕ ꯉꯔꯥꯡꯗꯤ ꯃꯊꯣꯡ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯀꯟꯅ ꯌꯨ ꯉꯥꯎꯔꯤꯉꯩꯗ ꯃꯥꯏꯗ ꯁꯦꯠ ꯂꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕꯗꯣ ꯅꯣꯏꯅ ꯇꯩꯗꯤ ꯆꯥꯗꯦꯍꯦ ꯏꯕꯣ ꯈꯪꯅꯤꯗꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯗꯨ ꯐꯖꯅ ꯈꯨꯖꯥꯏ ꯑꯁꯤꯗ ꯁꯨꯝꯂꯒ ꯄꯤꯊꯛꯀꯦꯕ ꯅꯤꯁꯥ ꯍꯟꯅꯕ ꯊꯤꯕꯣꯡ ꯆꯥꯎꯁꯤꯡꯁꯦ ꯑꯩꯒꯤ ꯊꯕꯛ ꯑꯃꯃꯨꯛ ꯍꯥꯞꯄꯤꯔꯕꯅꯤꯅ ꯃꯈꯣꯏꯅ ꯊꯤꯕꯣꯡ ꯆꯥꯎꯁꯥ ꯆꯣꯛꯈ꯭ꯔꯦꯗꯀꯣ ꯌꯨꯅꯤ ꯍꯥꯏꯔꯕꯗꯤ ꯍꯩꯇꯣꯟ ꯃꯄꯨꯛꯅꯤꯡꯗ ꯈꯟꯅ ꯈꯟꯅ ꯆꯠꯄꯗ ꯈꯩꯗꯦꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯈꯩꯗꯦꯝꯆꯥ ꯍꯣꯏꯒ ꯂꯩꯍꯥꯎ ꯍꯣꯏꯒ ꯌꯨꯝꯒꯁꯨ ꯅꯛꯅꯩ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯈꯩꯗꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯑꯅꯥꯕ ꯂꯥꯏꯀꯠꯅꯕ ꯌꯥꯎꯅꯕ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎ ꯎꯕꯗ ꯍꯩꯇꯣꯟꯒꯤ ꯃꯁꯥ ꯑꯗꯨ ꯈꯪꯇꯦ ꯇꯦꯛꯈꯠꯂꯤ ꯅꯨꯄꯤ ꯃꯃꯥꯡꯗꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯧꯁꯥꯗꯒꯤ ꯃꯨꯛꯄ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯍꯩꯇꯣꯟꯅ ꯀꯗꯥꯏ ꯑꯩ ꯂꯥꯛꯑꯕꯁꯤꯗꯤ ꯃꯤꯍꯨꯜꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯇ ꯄꯨꯊꯣꯔꯛꯎ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯐꯖꯅ ꯁꯨꯝꯂꯒ ꯊꯨꯝ ꯆꯤꯅꯤ ꯍꯥꯞꯇꯨꯅ ꯄꯨꯔꯛꯎ ꯍꯩꯇꯣꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯩꯗꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯝꯃꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯣꯔꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯇꯨꯝꯂꯤꯕ ꯈꯩꯗꯦꯝꯆꯥꯒꯤ ꯃꯌꯥ ꯑꯗꯨꯗ ꯐꯥꯛꯊꯣꯛꯂꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯗꯨ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕ ꯈꯩꯗꯦꯝꯆꯥꯒꯤ ꯃꯁꯥ ꯑꯗꯨ ꯑꯣꯅꯤꯡꯃꯟꯕꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯕꯣꯁꯅꯥꯁꯨ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯗꯨ ꯄꯤꯊꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯕꯗ ꯃꯇꯨꯡ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯄꯨꯂꯞ ꯄꯨꯜꯂꯤ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯆꯩꯊꯠꯂꯤ ꯂꯧꯃꯜꯂꯛꯃꯜꯂꯤꯀꯣ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ ꯕꯨꯡꯕꯨꯡꯅꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯁꯤꯡꯂꯧꯅ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯌꯥꯅ ꯌꯥꯅꯕ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯨ ꯑꯗꯨꯅ ꯉꯥꯎꯃꯟꯈꯤꯕꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯑꯀꯥꯎꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯅ ꯀꯥꯎꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯤ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯗꯨ ꯈꯣꯝꯗꯣꯟꯕꯤꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕꯅꯤꯅ ꯌꯥꯟꯊꯠꯇꯕ ꯌꯥꯗ꯭ꯔꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯈꯪ ꯑꯍꯩ ꯈꯔ ꯂꯣꯏꯅꯗꯨꯅ ꯎ ꯑꯗꯨ ꯌꯥꯟꯊꯠꯂꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯄꯥ ꯌꯥꯟꯊꯔꯝꯕ ꯃꯄꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯧꯊꯣꯛꯂꯒ ꯀꯔꯤ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯗ꯭ꯔꯤꯉꯩꯗ ꯂꯥꯏꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯂꯤ ꯂꯥꯏꯇꯤꯟ ꯑꯗꯨ ꯈꯣꯏꯔꯝꯕ ꯂꯣꯏꯕꯗꯒꯤ ꯌꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯎ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯟꯕ ꯂꯣꯏꯔꯤ ꯃꯍꯥꯛꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯡ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯧꯊꯣꯛꯇꯨꯅ ꯃꯂꯦꯝ ꯂꯩꯁꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯂꯨꯊꯅ ꯇꯧꯊꯔꯛꯂꯒ ꯌꯦꯡꯕꯗꯁꯨ ꯀꯔꯤꯃꯇ ꯃꯗꯨꯒꯤ ꯃꯄꯥꯗ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯔꯤꯃꯇ ꯂꯩꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯏꯉꯛꯉꯛꯏ ꯁꯤꯕꯅ ꯊꯧꯔꯤ ꯌꯥꯜꯂꯒꯁꯤ ꯃꯤꯁꯤ ꯑꯁꯤꯕꯨ ꯆꯥꯟꯅꯅ ꯃꯁꯥꯅ ꯃꯁꯥ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯔꯧ ꯁꯤꯟꯅꯔꯒ ꯍꯥꯠꯂꯕ ꯃꯇꯨꯡ ꯊꯝꯖꯤꯜꯂꯝꯂꯤꯕ꯭ꯔꯥ ꯖꯥꯠ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯌꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯏ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯗꯨ ꯂꯩꯕꯁꯨ ꯊꯦꯡꯅꯗꯦ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯆꯤꯟ ꯊꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯛꯅꯔꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯛ ꯁꯥꯔꯤ ꯈꯣꯝꯗꯣꯟꯕꯤ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯐꯪꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯁꯥꯗ ꯐꯨꯕ ꯆꯩꯈꯤꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇꯁꯨ ꯐꯪꯕ ꯂꯩꯈꯤꯗꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯨꯔꯒ ꯑꯃꯨꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯋꯥꯕ ꯇꯥꯔꯒꯗ꯭ꯔꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯑꯣꯏꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ